Akasbani Imphal, Wahengbam Rajesh na pau pajari, ahanbada maroiba pau. Mukhyamantri Nongthomam Biren hairi, Rajesh da tholabe irang asigi matangda kupna khanaraba matungda, Rajesh Sarkar na internet thingliba asi hangdoknaba khanagani. Pradhan Narendra Modi ki lising makhada apunba Bharat, mapangal kanba Bharat ama oinabagi pandamda, Mere Mati Meri Desh campaign asi chacharakpani haina, Mukhyamantri Nongthomam Biren na phongdokre. Manipur da hojik tholiba irang asina mairoi sing da piriba saitheng amadi Rajya gi Shiksha Vibhag na lokhaliba thabak thorom sing gi matangda mipam amang asi Mukhyamantri gi secretary ta pangthokre. 53 suba National Games hayeng degi Goa da hawrgani Games as da Manipur gi sanaroi chahum 53 na masana 56 ta athoi hen tanagani amasung Pradhan Mantri Narendra Modi na hayeng Maharashtra da project kaya marum paikatna ba jatra hungani amadi Goa da 53 suba National Games hawdokani. Mukhyamantri Nongthomam Biren hairi Rajesh da tholabi irang asigi matangda kupna khanaraba matungda Rajya Sarkar na internet thingliba asi hangdoknaba khanagani. Meri Mati Mere Desh ki saruk ama oina Manipur jila khudingdagi lokholakpa leibak sing Bharat ki konung Delhi da punabagi damak mihut 15 na saba Amrit Kalas Jatra gi kangbu ama ngasi Mukhyamantri na lamthabagi thoromda wafam asi phongtokhibani. Hairiba khongsat adu Rajya gi Art and Culture, Youth Affairs and Sports amadi Nehru Yuba Kendra na sinbani. Imphal ki Mukhyamantri Secretary ki Western Gate ki lamtha ki bakangbu adubu tekta kaidana Delhi yaunanaba Siri Biren na yaipa pausel piki. Thoramadu da mari lenana wangang bada Mukhyamantri na hai Pradhan Mantri Narendra Modi ki lising makhada apunba Bharat mapangal kanba Bharat ama oinabagi pandamda Meri Mati Meri Desh campaign asi chatharakpani. Mang hai campaign asi ki saruk ama oina Manipur gi oinasu jila 13 gi laibak sing khomjilaga thamlaba matung ngasi Bharat ki konung Delhi da pubani. भारत की कैपिटल न्यू दिल्ली दा डिस्ट्रिक्ट का तरुक तगी उसल लगा स्ट्रांग भारत कमा मधुगी नमकता मेरे माटी मेरा देश है बस की टीम मखा दा कोई म्यूट कांगु थाजा बने मसदई दा चलिबा इसलिसा सिंह ऑफिशियल सिंह देखता कायदना सोइंग आमदना दिल्ली यौरेर का दुगुंबा अपुन भारत के सकम सागत पदा सरुग यारो नबा याफरमांदु बिजरी Paumising hangba wahangi paukumda Siri Biren hai Rajesh da athingba thamliba internet service hangba haibasi miyangge apambani maramaduna Rajesh ki hojik oiba phibam asi kupna khanarba matung atuba matamda internet hangnaba honagani. Mayam punamak se hangbiro na leire adu wai ngasi yongdang ai situation review togige aduga yang ka henba wathol anthol lawai da ba koloi da ba aduga magi situation leiragadi ko yam thuna thu da hangaba togje. Ngasigi Thoromadu the Forest Mantri, D.S. Biswajit, Works Mantri Govindas Kontokjam, IPR Mantri Dr. Sapam Ranjan, Education Mantri Thonokjam Basanta Kumar, Transport Mantri Kasim Basum, Rajagi Chief Secretary Dr. Binit Joshi, Manipur University of Culture ki Vice Chancellor Professor Paunong Bunindro Amadi, Official Kayana Saruk Yaki. Leibakas na ningtam pa sahi humudra mga mapung parakpaga mari lenana satharakpa azadi ka amrit mahosok ki saruk ama oiriba Meri Mati Meri Desh campaign ki anisupa tangkak ki campaign Rajesh da mapung pana sathakre tangkak asigi manungchana None jila degi khongkolakpa leibak sing ngasi akanaba mihut kangbu amana Delhi tamna pukre hiramasigi matangda aikhogi None paumigi paudam ama Jila asigi blok mari digi khomolakpa laipak Amrit Kalas kunmathoi khulgi maming sing iduna thakre hiram asigi batangda None gi DC Joseph Pauling Kamsomna asumna hai. Around 21 Amrit Kalas duly inscribed with the name of the villages were submitted for participation of Amrit Kalas Yatra to be held at Kartavya Path in New Delhi. I want to appreciate my sub-divisional officers and their villages for their wholehearted cooperation in carrying out this program. Akas pani Imphal gi paugi namak None degi agui kamai. Rajesh da kundaminariba purup amana tokhaiba lengak ama taliba asi mamangda sarkar pairamba rajniti dol singna tawramba thabak singi mahini haina BJP Manipur Pradesh ki President A Sardar Devi na phongdokre wafam asi hojik Manipur tholiba irang asiga mari lenana BJP Manipur Pradesh na Kuman Lampak Youth Hostel da mirombi nupi singtagi oiba relief camp ta ahan boina pokiba angang sagumbagi thorom da phongdokhibani manghai mamangda palamba sarkar singna Imphal West jilagi manungchanba gram panchayat ki manungchana leramba Kaubru Lekha Toribari amasung Kalapahana chingma mapam sing asi Autonomous District Council da onthoklamki masigi matakta thangjing sing asi thangting haina ming onthoklamki Sirimati Sardan hai tongan belengak dabi toroliba asi matau karamna torokpono haibasi miyamna nainahan ningi
Mangnai Raja se tholiba irang asi loisinduna mahoksa gi phibam da purakpa haibasi matam khara changani Raja Sarkar na angamba thak ta honaduna lanjenaduna relief camp da lairiba sing masagi yumda hanjinhanba haure masi Raja sida atu matam da mahoksa gi punsida hanjilakpa yanabagi lambi singi manungda amani Raja sigi tongan mafam singda okta nagan laina African swine fever santorpa leptri Imphal East Jilagi additional deputy commissioner topa cherolaman hai Imphal East Jilagi oina sekta makha lekai da leiba Salam Dineshwar gi farm gi akoiba Moirang Kampu da leiba N Johnson gi farm gi akoiba amadi Songbong Wairi da leiba Laitonjam Paikhomba gi farm gi kilometer tarana korma mafam singbo epicenter ni haina laukthokle Maramaduna hariba mafam sing asidigi ok potok sing amadi machinjak potok posin toba yaroi Panba yabadi Imphal East, Imphal West, Kamjong, Bishnupur, amasung Thawal Jilagi tongan mafam singda swine fever santoropa thengaki bagaloinana jila sing asigi mafam khara control area ni haina laukthokrabani Imphal East jila da laina asi thengnakraba matungda district administration Imphal East na Laina Laisat asi thingnaba section thorang kaya marum locally surveillance zone sing the staff thaduna yengsin bagi thabak chathari loinana jila asigi tongan mafam sing da leiba oki farm sing dagi sample sing lokotuna Guwahati da test tobada swine fever nare haina confirm tore masigi matang da paudam ama Raja asigi tungan ba mafam singda African swine fever no ok kaya nahanba amadi sihanba thengnari Imphal East jilagi oinasu Lamlai police station na konba kangu Chingtham da epicenter oiduna ok naba amadi siba thengnari hiram asigi matangda Akashvani Imphal gi ipau kangu ga akana unabada Dr. L. Arun Kumar Joint Director Veterinary Department Imphal East District na asumna phungdorakli African swine fever Imphal West da hana thoe Imphal West da thobanina ekhoi any district da tholaka taragadi khudakta masigi si kano tawna ba haidana ekhoi ki rapid response team haibetare infected zone gi semo jadegi surveillance zone gi ade free zone gi dumai taroga nakhoi leiba manpower officer sing di matungina nakhoi makhada leiba district gi officer sing staff sing loina ba kano tawraga seme aduna Imphal iskisu infected zone kariguma tholaga di haidana ekhoina infected zone da team ani ba seme adegi surveillance zone da team ani ama 10 km gi wa masina free zone haibetare matudana leina leite na min tawraga khoi team manga semjabani Akashvani Imphal gi paugi damak nongmai kapam bedamani Imphal West, Imphal East, Thawal amasung Bishnupur jila da hayang ayuk pong mga dagi numidang pong tara phawba curfew komtokani Kaching jila da na ayuk pong mga dagi numidang pong nipan phawba curfew komtokani tabiriba pawasi Akashvani Imphal dagini Manipur hojik tholiba irang amasung shanti raksagi phibam asina mairoi singda piriba chaitheng amadi raijigi shiksha bibagna lokaliba thabak torom singi matangda mifam mangasi Mukhyamantri gi secretary ta pangtokre raijigi sijak bibaki committee for guiding on the part of development haiba hiram da pangtokpa mifam adu Mukhyamantri Nongthomam Birena sababati oidana pangtokibani mifam adula lanjena tuna leiriba mairoi sing amadi shiksha bibaki karmachari singda hena khudong chaba pinanaba thorang kya khanaki mifam asigi matangda raijigi education SK director Laisram Nanda Kumar Akashvani Imphal da hai irang asina lanjena raktuna relief camp ta leiriba angang singi chada marfudani pan dasmik anini pandi anakpa makhoiga chunaba school singda admission tawduna lairik tamhali Mangnai bibag asina relief camp khudimaki nodal officer amamam haptuna lanjenariba angang singi darkar oiba data sing khomli masigi damak bibag asina akhanaba control room amasu hangduna thamli bibag asina mairoi sing asigi darkar oiba uniform lairik boy column na singba amadi sana khonabagi polam sing piri Samagra Shiksha Secondary Manipur na sindura adolescence program lisingani kulumdoi kunmari gi makhada Kaching Higher Secondary School da medical camp ama pangthokre maduda mairoi nupi macha sama humpurom ana layingi checkup toki JDU Manipur State Unity Vice President Sanjay Ahan Themna Raija se tholiba irang asina maram oiduna mayum makai thadoktuna Kairen Fabi relief camp ta sangjapam logdun leiriba miyoi singda selgi mateng pangkre masiga loinana dengi leina dagi ngangthoknaba kang hidak sing khusinaki Guru S. Achon Kom na laikidabada Kom Union Manipur na awaba phongdoroli irin asina thatrokpa cherol amadhai Guru Achon Kom Cultural Dance and Research Center gi founder oirambada datana state amadi national award kya phangraba atangba guru ni Saknariba playwright critic amadi theater gi director su oiriba Meta Award Buddha Chingtham bu Kendra gi culture mantralo gi makada Board of Governors Eastern Zonal Cultural Center EZCC Kolkata gi member oina khalakle PM Biswakarma Scheme gi mass registration campaign ama ngasi MLAR ki imogi miang makada Sagolban gi ward ahumda pangthokre hairi Marfutaruk suba battalion CRPF na ngasi nomugi oiba lemna language kem ama pangthokre kem asi irang asina lanjena tuna lampel gi sana kaithel da hangliba relief kem da leiriba mioi singi damakta akhanana pangthokpani Raijigi Sweep Core Committee nauna semle masigi chairman Raijigi Chief Electoral Officer oigani committee asigi ahanba mifam thasigi kuntreta pangthokkani
Lagliba thangja mera thabung thanil numita Manipur amasung malemgi atai mafamsingda leiriba mitei khudimangna ima leimerel sidabi amadi lainingthok sanamahida siengbi siengba haiduna athenpor kannaba mitei purup mitei leibak Manipurna paujil lakli Contractor Super National Games hayengdagi Goa da horagani hogdokpagi thoramda Hangzhou Asian Games da wusu masana da lupagi takaman lawrakraba Naurem Rosibinana Manipurgi team lusingani Manipurgi Sanorik sohum contractor na tongan ba masana kunterukta atoi hen tanagani games asida official marphu mari saruk yari mathang thagi mapan phawba chathagadaba games asi hayeng numidang wairam dagi Jawaharlal Nehru Stadium da Pradhan Mantri Narendra Modi na hogdokani World Boxing Council India title Bel Saranaba Manipurgi Laisram Deep Singh Khalakle Uttarakhand gi Dehradun da thasi kunipandagi pangthokadrba match asida kilogram marphu matoi kangta mahak sanagadabani Nupa amadi nupi gi Manipur University Inter College Judo Tournament lisingani kulumdoi kunmari mathang thagi ahum amadi marida mayang Imphal gi Prabhavati College da pangthoklagani Organizing Secretary na thokpa cherol amana hairi college natraga institution singi principal amadi director singna sahi kunmanga gi makhada leiba mahiroi sing nominate tawgadabani Manipur University Inter College says men's and women's tournament ki ngasidagi Wahengbam Mani Girls College Thawbal gi indoor hall da hogdokre tournament asida college taragi nupa kumapan amadi nupi taruna charu yari Tara Taret Suba a board chancing Memorial Manipur University Inter College Women's Football Tournament ngasidagi YOSC Football Ground Khabai Soida Sanakiba match da TS Paul Manipur Women's College na Biramangol College Sombu Panjil Amasinoda Amasung Siri Siri Gaur Gobind Girls College na NG Mani College Kuraibu Panjil Amasinoda Toiki Colonel KSS Arun Kumar Memorial Third Inter Club Football Tournament ngasi artificial turf ground sanakiba match da Juvenile Club na Mayang Imphal United FC bu Panjil Mari Amada Eastern Sporting Inana Nauton Football Academy Panjil Taruk Marida Amasung Poloi Football Club na Balananda Football Academy bu Panjil Taret Sinoda Toiki Hangzhou da chathariba Asian Para Games da Bharat na hojik phawbada punna takamani yankai manga laure masigi manungda sanagi 13 lupagi 18 amasung senjengi kunithoi yauri Akasbani Imphal gi pau tabiri Pradhan Mantri Narendra Modi na hayeng Maharashtra da amasung Goa da chatkani Shri Modi na hayeng nungtil Maharashtra gi Ahmednagar jila gi Sirdi da chatuna Shri Sai Baba Samadhi Mandir da lai khurumgani mahakna mandir asigi nauna saba Darshan Q Complex sangagani Pradhan Mantri na Nilwande Dam gi ising puja tawrba matung masigi canal ama miyam da sinagani Pradhan Mantri na Haksel Rail Lambi Oil amasung gas ki lupa koti lising tare changa changna paikakadaba project sanaba jatra hungani mafamduda pangthopa miyamgi mitin amada Pradhan Mantri na Namo Setkari Mahasnam Nidhi Yojana hogdokani masina Pradhan Mantri Kisan Samman Nidhi Yojana gi beneficiary lakh marfu tarom kanaba pigani Pradhan Mantri na hayeng athengbada Goa da yogani amadi Margao da leba Jawaharlal Nehru Stadium da 33 suba National Games hogdokani thoromdu da games ase saruk yariba sanaroi singda Pradhan Mantri na wangangani National Games ahanba oina Goa da pangthokpani games asida mafam kunipan da sanaroi lising tara henbana tongan ba masana nipu humdoida athoi ahen tanagani Naha oriba voter singbu Mikhal da bot thadaba henaba thohalaknaba pandam da Election Commission of India ECI na jila khudingi polling station amamamda naha oriba sarkari karmachari singna polling official ohenaba pauktak pikre Mikhal pangthokadrba Mizoram Chhattisgarh Madhya Pradesh Rajasthan amasung Telangana da naha oriba voter sada 2.3 ori commission na naha oriba voter sing maruina sahi asigi September amada bot thadaba yaraba naha singda ahenba miyeng thamli thoram asigi saruk ama oina Election Commission na Electoral Literacy Club semdana mahiroi singbu saruk yali masigi maruiba pandamdi bot thadabagi hakki matangda maphoibu bap tanaba amadi Mikhal gi thabak thorom sing hena ningthina khanghanabani Aroibada Maroiba Pau Mukhyamantri Nongthomam Biren Hairi Raija se tholibi irang asigi matangda kumna khanarba matungda Raija Sarkarna internet thingliba asi hangdoknaba khanagani Pradhan Mantri Narendra Modi gi lising makhada apunba Bharat mapangal kanba Bharat ama oinabagi pandamda Meri Mati Meri Desh campaign asi satharakpani haina Mukhyamantri Nongthomam Biren na phongtokre Manipur hojik tholiba irang asina mahiroi singda piriba chaitheng amadi Raija gi shiksha bibhagna lokoliba thabak thoram singi matangda mifamam ngasi Mukhyamantri gi secretary ta pangtokre Kuntra Super National Games hayengdagi Goa da hauragani games asida Manipur gi sanroi sahum kuntra na masana kuntarukta athoi hen tanagani amasung Pradhan Mantri Narendra Modi na hayeng Maharashtra da project kaya marum paikatna jatra hungani amadi Goa da kuntra Super National Games hogdokani Paulo Jare